लेबम का असंग मयाम दो पुथोक जरी हरगा आई ओनबल लीडर हाउस दा तमो स्माइल लेरे आई सिंगसी स्माइल योरनी हाइबजु कनांगे हाइदा खांदो के फोन वरी सामने नुआइरा खना हेक योबगा इदम हाइजबनी खुमल लंपाक सिदा आई जुट की हॉस्टल दमक नुंदिन पुंग कनोदा इस्प्रा सिनजबनी अदुगी नुमिसिदा अखोइगी एयर की सीओ मेजर्स पुनमक थ्रू अगस हाउसिदा अमसुंग अखोइगी मदुदु लैरिबा एसपी खुल अदुदा मतेंग बांग यारुबा अखोइगी माइतेगी अखोइगी पुलिस कमांडो सिंह अदुदा मतेंग बांगबिरबा अखोइगी नागागी निंथौ इसिनाव सिंह अदुगा मरोनाइगी नाव अल्फ्रेड पुसु आई ngpai le thru aga sauk sida mi chama manga kanbirakna khumal lambak yongibedo ai punchigi kaujar hai nei thru aga sauk sida haidari aduga adum matung degi di mi se ayamba prabudagi ngasai gi kare hajab tare loi collection tor matung degi di condition je phagadra khal tawring tanja doda yam sangna lerama matung da khanghaudana खामेलो की थोड़ो थोले अब तर मेजिल जुन अदाय दाहुरे जुन टेक्ट्रा में अदाय दादम खामेल की वाथोक से दम थोक है अदुसु तौरोई दबनी कोई की लोंगरी सेटपा अदुगा मसागी मनाक थोड़ा कोई की शू दिया और सस्पेंसर ऑपरेशन जाओ बा ग्रुप अमगी बीएस केम छिनाई लेबा अदुगी चिंतक कुंदरागा एक अतर खमदना खपथर खिबिदगी प्रजा पुनमक सेक्शन हौरे हरगा खाउदब थोकदोक तो थोकिबनी अदुदसु पुलबना मी तरामाथोय लैखिदबनी हारिबे सिंगसे मसिदा अखोय हंदक इरांग असिद लैखिदबा अखोयगी लान सिन मरम ओइदना पाकतन लैखिदबा अदगी लान सिबु कंदे यादेना फ्रंट लाइन द चेनबिखिरिबा वॉलंटियर्स पुनमक लैखिदब पुनमकी अखोयगी फैमिली अवाब दसोई थ्रू अगस हाउस दई सरुक याजरी अदुगा अमना सगी सिगी लानसी सुम तोरक पसिदा अखोयगी मे देगिन अप टू टिल नाउ हुजु बक अखोय खुनराम केंद्र लगी दबसे अखोयगी वॉलंटियर ngakpa दगी चुमने लैजबदा सिबसे तसिंगदी टोटल नेपाल सुरे हरबस अमना सगोल सम लोया शांतिपुर ngरang handani नंदैबम नावबा मतहेक मी लोइसल जून की तारीख 13 मंगा दनी कनो तारीख हजर जुना पालूदगिनी पुरकम निकेल कुंद्रकम अवल लेकाइदगिनी थोंगाम देवव्रता कुंद्रकम मया लेकाइदगिनी लाइरेगलबम प्रेम शर्मा कुंद्रकम अवल लेकाइदगिनी थांजम लेम्बा खेवा फुजुदगिनी हौबिजम सोमेंद्र वैतोन दगिनी ओक्रम इनाव बंगई यंगदोंदगिनी टोटल से कोई केंद्र मंगा निपान से लमदनजु पीस लाना होनबदा खुंगंग कनो हरबा मतमना थवाइना पंथा लोइना अखोइगी करियानी संग सरकागी भाई तारे मसिगी दमकता सो याकी मेगीदगी इमुंग मुनुंग अवाब दसै थ्रुगा साउससिदा आई खुनरम केंद्री प्रजागी मुहत छिनजरगा आई नुवाइतबसु फोंदोकचरी अवाब दु सरुक याजरी अदुगा अमना हौजे कोई थान शांति जी हंजिल लंगनबा पेरी पेरी एरियाद लेबा हौजी हाइतना कापनरिबा खोनरिबा मयाम खुंगंग यामनते केंद्र 13 मुक्तनी सुइसे केंद्र बमदा केंद्र जगह पुनमुक सोपनते आइगी केंद्र हासु ओनली मफम मरी अहुम अमन परा परि मरी अमना परा तथोखरगसु अदुगा हौजी रनिंग ओरिब सुइसे अखोइगी आइ केंद्र मक्ता हरगसु मफम मरी मंगाक्तनी सुनु द सरो सुनु फॉर एग्जांपल वरांगदरगसु तोरबुंग बांग्ला दगी मफम अहुमरी अदगी कुबी दरगसु मफम अहुमरी अदुगा पीसीएम दरगसु मफम अहुमरी इम्फाल वेस्ट की कोई ऑनरेबल मिनिस्टर दिंगो की साइब की दसु मफम अहुमरी सुमाइना मफम सिंगसे सिंगोंग द लेबि सिंगसे मसेन हेक्ततन हाइजबसे हौजिति सेंट्रल फोर्सेस हनबिगरो हाइबसे मसे हलंदननबा थ्रू अगस हाउस ऑनरेबल स्पीकर की लीडर हाउस की चीफ मिनिस्टर पुंग चिंगजरी से हौगी बुबोक हलौ यारोय हालगा सिन तौरमने अदाना तौरम हाइब लोइना तोथोक पिरगने हौजिति पीसी लांगनबा मईदा
Sangjan mana khwaide hena pharani tungi mirul kalonaba aduna maram oidana aina thengajarak ulakpa the central parliamentary processing gi high rank ki unsari wari sanaba matamda akhoi gata asengba officer di harami IG asampal IG anihum wari sanaba kanda siu mari ma wari sanaba kanda akhoi ge state force ka leminasi seng thabak chau haraba pislan je habe tarbadi akhoi gata ta thadok kanu adu pulab leminaba kanda modi su kapoi khusum di kapoi adu di kapo katradi peace definitely will come haidana suggestion tobi tauba habase example in tatun haijabado khoi kunrab ke na saki oire habase aduna seisda aduna maram odana khoi gi central parliamentary processing da asam fal singse army di deputation tawba lakpa officer sing kayam yawi ado direct asam fal promotion karaga na kayam tawi thidok pani mathau tare kainobu whole asam fal puting makti phatte habidi aidi ai wakhal ding amdong mande kainobu handu akhoi kundaung kena tha tare ni pan mak takta kaina misi mian thona thangse 18 eragi choba role lobi khi adu yum takta nakan katan hona bada choba daito lobi khi adubu mase toina song daba jaga adu da khoi kangpuk pu leba AR 22 year seng hajari sini sina kitanga moji tawbirawani adubu state force ka loina dabna kari tawre habadudi khoin having ami capacity leitamne chingthak da sariba moi jurisdiction sariba bunker mayam singse se example map sing no sariba bunker kuntare kunipal lebise direct launa khoi state force ka harba 22 ne 16 na 18 plus laimine haga ngasai gi hek laba matamda bunker do leitradi chingthak de kapthar roi chingthak de kapthar ta tadi maka de ka pa ji ka khot ba ji orro do thabang ni ado ita den matom santi do langna na ba chauba disam tawi lambi ma do ai phangi hajabani aduna akhoi da lariba siju 20 to 18 ne 16 ne 20 ai chau ju thajal e akhoi da thajal akhoi mota hogi map lariba adegi thamna popu hogi lariba akhoi gi onabal akhoi tamo ibom jagi da lariba si yogda jaga sing da akhoi da haru ragadi central security processing di overall bugumani aduga only state force what ba khak ngai rabani adu tangai phana periphery area da lariba akhoi gi amaga masang bada kitang red zone jaga mafam yam manate khoi je magi awang magi shanti len jai ta di map se map hai sing matam da british na lok samang dana thanamba hai ba se khoi gi kangpuk be sai chal di foot lambi se yamna nemba khoi somde chalaga sana wanga ta chapingba adu dana asomde changi haraga central forces ne state forces purap leire harbo ragadi ngasai gi praja da thajan be tarbadi chingong da foot hills da ngai ba chingong da tabirba khoi gi praja singje tumma chaba yarani adigi village volunteer forces man jingju ngasai gi normal da agadi chingtak kaning min mutul aroi aduna masi pun masi pharana phara matamda honorable speaker to the honorable leader house na senga masidadi tawreraga disam jana tawrega ne aduga pisilana lambi se tawrege habigi determination yauraga nipa thona hekta any daka lebado khogi opposition side gi MLA sing daka leborgadi center da natra whatever any prime minister da natra president da natra whatever any tawu matamda khogi sip daka leborgadi 100% pisilana haragadi khoi mating pangjege haidona khoi tatan dum haijabani khoi gi party gi side khoi MLA manga si khoi stand taw lejabani adu malega gasu honorable speaker through the honorable leader house puning jari sini aduga amana hojiki pisi langno honaba matamda chingkhong da leriba praja jingse masi inyau tawdana khunda laita halaba aduga khunda laita na honaba matamda central force state force ani se sengna thamoi sengna praja do da soke sama khoi ngage village volunteer no se matam khara di potharo having am capacity la agadi sung soi soi da haba peace ki lambi se achuba ma oigine dai thamjage aduga amana ngasai gi
ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯍꯥꯏꯔꯒꯁꯨ ꯑꯃꯒꯤ ꯀꯦꯟꯗ꯭ꯔ ꯍꯥꯏꯁꯤ ꯁꯣꯏꯕ ꯀꯦꯟꯗ꯭ꯔꯁꯦ 10ꯃꯨꯛꯇ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯄꯨꯝꯅꯃꯛ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯃꯁꯤꯗꯤ ꯖꯒꯥꯁꯨ ꯌꯥꯝꯃꯟꯗꯅ ꯂꯣꯏꯅꯁꯨ ꯊꯤꯗꯣꯛꯄꯤꯔꯝꯃꯅꯤ ꯆꯠꯊꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯒꯦꯁꯨ ꯂꯣꯏꯅ ꯇꯧꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯁꯨ ꯑꯦꯖ ꯑꯦ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯟꯖꯕ ꯑꯩꯒꯤ ꯊꯣꯛꯄꯗꯨ ꯐꯔꯛꯄꯗꯨꯗ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯩꯅ ꯑꯁꯤꯒꯤ ꯁꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟ ꯗꯤꯁꯀꯁꯟꯗ ꯑꯩ ꯌꯥꯖꯔꯒ ꯄꯨꯈꯠꯆꯕꯅꯤ ꯑꯗꯩ ꯑꯃꯅ ꯍꯦꯟꯅ ꯁꯥꯟꯇꯤꯁꯦ ꯊꯨꯅ ꯂꯥꯛꯍꯟꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯄꯣꯛꯄ ꯑꯆꯧꯕ ꯃꯆꯥ ꯑꯃꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯉꯥꯛꯏ ꯍꯥꯏꯗꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯅ ꯄꯥꯏꯔꯣꯏꯗꯕ ꯄꯣꯠ ꯆꯩꯒ ꯄꯥꯏꯗꯅ ꯉꯁꯥꯏꯒꯤ ꯂꯝꯗꯝꯁꯤꯕꯨ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯀꯣꯏꯅ ꯀꯟꯗ ꯌꯥꯗꯦꯀꯣ ꯑꯩ ꯈꯨꯡꯒꯪ ꯀꯟꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯆꯪꯕ ꯃꯌꯥꯝꯁꯤꯅ ꯇꯥꯔꯛꯏꯕ ꯂꯥꯟꯁꯤ ꯃꯁꯤ ꯉꯥꯛꯀꯅꯦꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯅꯦꯝꯁꯤꯡ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡ ꯒ꯭ꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯍꯧꯗꯅ ꯁꯦꯝꯗꯅ ꯁꯥꯗꯅ ꯇꯧꯕꯤꯔꯤꯕ ꯂꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕ ꯌꯥꯗꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯁꯨ ꯁꯔꯀꯥꯔꯁꯤꯅ ꯊ꯭ꯔꯨ ꯑꯥꯒꯁ ꯍꯥꯎꯁ ꯑꯁꯤꯗ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁ ꯄꯨꯛꯅꯤꯡ ꯆꯤꯡꯖꯔꯤꯁꯦ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯄꯤꯁ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯕꯤꯒꯅꯤ ꯀꯃꯥꯏꯅ ꯃꯣꯏꯕꯨ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯊ꯭ꯔꯨ ꯑꯥꯒꯁ ꯍꯥꯎꯁꯁꯤꯗ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯉꯁꯤꯒꯤ ꯁꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟ ꯗꯤꯁꯀꯁꯟꯁꯦ ꯊꯝꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯁꯨꯃꯥꯏꯅ ꯂꯩꯕꯅꯔꯒꯗꯤ ꯃꯣꯏꯁꯨ ꯁꯔꯀꯥꯔꯅ ꯍꯥꯏꯕ ꯇꯥꯔꯛꯀꯅꯤ ꯅꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯖꯔꯒꯦ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨ ꯉꯥꯛꯄꯤꯔꯦ ꯐꯖꯅ ꯇꯧꯕꯤ ꯃꯣꯏ ꯂꯩꯔꯝꯗ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯊꯣꯛꯅ ꯈꯪꯕ ꯅꯠꯇꯦ ꯄꯨꯔꯥ ꯇꯝꯄꯥꯛꯁꯤ ꯄꯨꯜ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟꯁꯤꯡꯅ ꯍꯣꯠꯅꯕꯤꯗꯅ ꯃꯈꯨꯠꯇ ꯊꯋꯥꯏ ꯈꯨꯕꯥꯛ ꯍꯥꯞꯄ ꯌꯥꯔꯒ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯩ ꯐꯥꯈ꯭ꯔꯁꯨ ꯌꯥꯔꯦ ꯊꯣꯛꯂꯛꯑꯒ ꯃꯌꯨꯝ ꯃꯀꯩ ꯃꯇꯨ ꯃꯆꯥ ꯊꯤꯕ ꯂꯣꯏꯅ ꯑꯉꯥꯡ ꯃꯆꯥ ꯈꯛꯇ ꯊꯣꯛꯂꯛꯑꯒ ꯂꯥꯟꯁꯤꯕꯨ ꯑꯗꯒꯤ ꯉꯥꯛꯇꯅ ꯌꯥꯎꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯉꯁꯥꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯂꯣꯏꯁꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯆꯂꯥꯏꯗꯨ ꯂꯩꯔꯛꯄꯅꯤ ꯆꯟꯁꯨ ꯆꯂꯥꯏꯕꯤꯔꯤ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯃꯁꯤꯃꯇꯪꯒ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯊꯝꯕꯤꯔꯒꯗꯤ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏ ꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤ ꯂꯣꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯣ ꯆꯂꯥꯏꯕ ꯁꯔꯀꯥꯔꯅꯤꯅ ꯂꯣꯁꯤꯒꯤ ꯃꯁꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯃꯦꯁꯦꯖ ꯄꯤꯕꯤꯔꯒꯗꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯂꯥꯟꯁꯤ ꯂꯣꯏꯗꯅ ꯈꯣꯠꯇꯅ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔ ꯍꯥꯏꯕ ꯇꯥꯕꯤꯅꯅꯕ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯔꯣꯁꯄꯦꯛ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯗꯤꯒꯅꯤꯇꯤ ꯉꯥꯡꯅꯅꯕ ꯂꯝꯕꯤꯗꯣ ꯃꯗꯨ ꯉꯁꯤ ꯑꯥꯒꯁ ꯍꯥꯎꯁꯁꯤꯗ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯦꯅ ꯊ꯭ꯔꯨ ꯑꯥꯒꯁ ꯍꯥꯎꯁ ꯑꯁꯤꯗ ꯑꯩ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯖꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯔꯦ ꯍꯩꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯃꯁꯤꯗꯕꯨ ꯍꯦꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯇꯝꯗ 100% peace will come 하이버도 락근에 해보세요. 이 탐자라가 이 마땅시 뜯는 적이 땡겨. 호지 honorable leader of the house na statement tambigan. Honorable Speaker, sir. Okay. So, duration discussion. Honorable member, Sri K. Ranjana Pukat Pirupa, Marwana Sugnu Shero Napet, the single displaced over Bakang Bushing Shit, Kramina Karikari Tauri, Kedoksige, Highway Matanga, the honorable member Lokesho, Nashu Point Tambire. I am, but in general, the Dungarang, the with whom the Marini Canada request a loina, I am a canary. Loina do a Mohana point P. Dragasu. Was a specific point, Canada is a focus specific. The honorable member Shugunugi, I am very appreciative. What talk am a talk on the talk on the Madu Kamina. Praja soy the gay, Kamina soul with the gay.
ꯀꯃꯥꯏꯅ ꯄꯤꯁ ꯄꯨꯔꯛꯀꯗꯒꯦ ꯀꯃꯥꯏꯅ ꯉꯥꯛꯀꯗꯒꯦꯅ ꯂꯧꯈ꯭ꯔꯤꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯨ ꯑꯩ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒ ꯏꯟ ꯆꯥꯔꯖ ꯑꯣꯐ ꯍꯣꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯗꯨꯒ ꯁ꯭ꯇꯦꯠꯁꯤꯒꯤ ꯁꯤ.ꯑꯦꯝ ꯑꯃ ꯑꯣꯏꯅ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯦꯟꯀꯔꯦꯖ ꯇꯧꯏ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤꯗ ꯃꯇꯦꯡꯁꯨ ꯄꯥꯡꯈꯤ ꯉꯔꯥꯡꯒꯤ ꯅꯍꯥꯟꯒꯤ ꯈꯨꯡꯈꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯩ ꯑꯗꯣꯝꯗ ꯌꯥꯝ ꯀꯟꯅꯁꯨ ꯆꯠꯅꯤꯡꯗꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯗ ꯑꯆꯧꯕ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯂꯥꯛꯈꯤꯕꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯅꯤ ꯑꯦꯛꯁꯟ ꯑꯦꯟꯗ ꯔꯤꯑꯦꯛꯁꯟꯅꯤ ꯃꯗꯨ ꯌꯥꯝ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤ ꯀꯨꯀꯤꯗ 10 ꯂꯥꯛꯇꯕ ꯄꯩꯁꯥꯗꯣ ꯄꯤꯈꯤꯕꯅꯤꯅ ꯀꯨꯀꯤꯒꯤꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯒꯨꯝꯕ ꯂꯣꯏꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯤꯁ ꯍꯟꯖꯜꯂꯛꯅꯕ ꯑꯗꯨꯒ ꯂꯥꯏꯐ ꯑꯦꯟड ꯄ꯭ꯔꯣꯄꯔꯇꯤ ꯀꯟꯅꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯅꯤ ꯁꯤꯗꯩꯗ ꯃꯦꯝꯕꯔ ꯑꯃꯠꯇ ꯂꯦꯝꯅ ꯂꯩꯇꯦ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨꯒ ꯃꯥꯒꯤ ꯑꯉꯝꯕꯗ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯏꯐꯦꯛ ꯇꯧꯕ ꯇꯧꯔꯦ ꯇꯧꯗꯕꯁꯤꯡꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯂꯣꯏꯅ ꯏꯟꯚꯣꯜቭ ꯇꯧꯋꯦ ꯍꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯨ ꯆꯨꯝꯃꯦ ꯑꯍꯥꯟꯕꯒꯤ ꯁꯦꯟꯇꯔꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯋꯥꯠꯄ ꯌꯥꯝ ꯂꯩꯈꯤ ꯃꯔꯝꯗꯤ ꯇꯧꯔꯛꯏꯕ ꯑꯦꯇꯦꯛꯇꯨ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯨ ꯉꯥꯛꯇ ꯉꯥꯛꯄ ꯌꯥꯗꯕ ꯇꯝꯄꯥꯛꯇꯁꯨ ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤꯕꯅꯤꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯆꯤꯡꯗ ꯂꯥꯛꯏꯕ ꯄꯦꯔꯤꯐꯦꯔꯤꯒꯤꯗꯨꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯣ ꯃꯦꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯤꯁꯇ꯭ꯔꯁ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯒ ꯃꯤꯁꯇ꯭ꯔꯁ ꯑꯃ ꯄꯕ꯭ꯂꯤꯛꯀ ꯂꯩꯅꯕꯗꯨꯗꯒꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯔꯁꯨ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯅ ꯂꯩꯈꯤꯕꯁꯤ ꯁꯥꯔ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯊꯥ ꯑꯃꯅꯤꯁꯤ ꯒꯥꯔꯤ ꯑꯃꯇ ꯃꯨꯚ ꯇꯧꯕ ꯌꯥꯗꯕꯅꯤ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯦꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯔꯤꯀꯣꯜ ꯇꯧꯁꯤ ꯑꯗꯨꯒ ꯊꯧꯗꯣꯛꯇꯨ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯑꯣꯜ ꯑꯦꯔꯤꯌꯥ ꯃꯐꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯧꯔꯛꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯗꯩꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯊꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯁꯨꯒꯅꯨꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯔꯀꯅꯤ ꯁꯨꯒꯅꯨꯗꯕꯨ ꯊꯥꯒꯗ꯭ꯔꯥ ꯐꯧꯕꯥꯛꯆꯥꯎꯗꯕꯨ ꯊꯥꯒꯗ꯭ꯔꯥ ꯑꯗꯒꯤ ꯀꯩꯅꯣꯗꯒꯤ ꯇꯣꯔꯕꯨꯡꯗꯕꯨ ꯊꯥꯒꯗ꯭ꯔꯥ ꯀꯧꯇ꯭ꯔꯨꯛꯇꯕꯨ ꯊꯥꯒꯗ꯭ꯔꯥ ꯑꯗꯒꯤ ꯀꯩꯅꯣꯗ ꯅꯥꯄꯦꯠꯇꯕꯨ ꯊꯥꯒꯗ꯭ꯔꯥ 75 ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯃꯇꯝꯗꯨꯗ ꯑꯗꯨꯅꯕꯨ ꯊꯨꯅ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗꯒꯤ ꯐꯣꯔꯁ ꯃꯌꯥꯝ ꯃꯊꯪ ꯑꯍꯤꯡ ꯌꯥꯎꯅ ꯑꯦꯌꯥꯔ ꯐꯣꯔꯁꯀꯤ ꯄ꯭ꯂꯦꯟ ꯑꯆꯧꯕ ꯁꯦꯟꯅꯔꯒ ꯄꯣꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯃꯗꯨ ꯄꯣꯔꯛꯑꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯕꯗ ꯑꯩ ꯔꯤꯄꯤꯠ ꯑꯒꯦꯟ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯒꯥꯔꯤ ꯃꯨꯚꯃꯦꯟꯁꯦ ꯑꯃꯠꯇ ꯌꯥꯗꯅ ꯂꯝꯕꯤꯁꯦ ꯂꯣꯏꯅ ꯊꯤꯡꯉꯒ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯏꯟꯀꯟꯚꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨ ꯑꯩ ꯍꯥꯎꯁꯁꯤꯗ ꯀꯌꯥ ꯀꯟꯅ ꯊꯝꯅꯤꯡꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯒꯥꯔꯤ ꯁꯤꯐꯥꯏ ꯒꯥꯔꯤ ꯆꯠꯍꯟꯒꯅꯨ ꯍꯥꯏꯅ ꯐꯣꯂꯤꯟ ꯂꯦꯡꯉꯒ ꯁꯤꯐꯥꯏ ꯒꯥꯔꯤꯁꯤ ꯃꯨꯚꯃꯦꯟꯁꯦ ꯑꯃꯠꯇ ꯌꯥꯗꯕ ꯑꯗꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯨꯁꯨ ꯑꯩꯈꯣꯏ ꯎꯃꯤꯟꯅꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯦ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯕꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯃꯤꯟꯅꯗꯅ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯒꯅꯨꯒꯤ ꯑꯗꯒꯤ ꯅꯥꯄꯦꯠꯀꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏ ꯑꯦꯔꯤꯌꯥ ꯇꯥꯡꯖꯦꯡ ꯁꯦꯔꯧ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯦꯔꯧꯗꯒꯤꯒ ꯑꯩꯈꯣꯏꯅ ꯃꯤ ꯂꯧꯊꯣꯛꯅꯕ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯃꯤ 1,100,000 ꯑꯣꯏꯔꯝꯒꯅꯤ ꯑꯍꯤꯡꯁꯤ ꯑꯩꯈꯣই ꯂꯣꯏꯅ ꯑꯩꯈꯣই ꯑꯍꯤꯡ ꯑꯩꯈꯣই ꯀꯦꯕꯤꯅꯦꯠ ꯍꯣꯜꯗ ꯄꯨꯂꯞ ꯐꯝꯃꯒ ꯂꯩꯕꯅꯤ ꯀꯃꯥꯟꯗꯣ ꯒꯥꯔꯤ ꯆꯪꯉꯨꯔꯦ ꯀꯥꯞꯄꯦ ꯌꯥꯗ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯒꯥꯔꯤ ꯆꯪꯉꯗꯤ ꯌꯥꯅꯤ ꯀꯦꯁꯄꯔꯗꯨꯗ ꯂꯧꯊꯣꯛꯑꯒ ꯀꯌꯥꯔꯣ ꯍꯟꯗꯣꯛꯀꯅꯤ ꯑꯁ ꯃꯗꯨꯒꯤ ꯁꯤꯟ ꯑꯗꯒꯤ ꯃꯣꯔꯦꯗꯒꯤ ꯏꯆꯤꯟ-ꯏꯅꯥꯎ ꯃꯩꯇꯩꯁꯤꯡ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯇꯧꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯒꯥꯔꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯧꯈꯤꯕ ꯑꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯄꯨꯅꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃ ꯋꯥꯊꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯣꯏꯅ ꯑꯩꯈꯣꯏ ꯋꯥꯃꯤꯟꯅꯈꯤ ꯑꯇꯝꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯖꯒꯥꯗ ꯑꯩꯈꯣꯏ ꯐꯣꯔꯁ ꯊꯥꯔꯣꯏ
adagi adudi lokesor gi area ni tharoi branjit gi area ni chawbai area ni tombai area adu gumbagi laite matam du da laikriba difficulties mayam du mayam hena khangbi gani sorok tagi gari chatpa yare isi ikui kuidri sorok ta gari security gari phajna free movement to yare isi ikui kuidri adum thinga lairam mani central force oi crp or su yaroi bsf or su yaroi hadna state force in the corner ki da banina corner bangam da madu difficulties may andu like to hujikti enough masai honorable member na habi ki to maina enough security laire strengthen to hole state security force thajale masai high river thong gi kari gi do ai nahan hai grabane sp da su thong lu semjalo semjalaga turen gi song wang da lebe mota turen gi song wang da laire si haidana kai honorable member premchand da su thong lu semjana ba tawra tawra se na works minister su habet ai request to jakra bani adu thong lu semjalaga security so na thamaga the same na chuming as honorable member na haido kai bishnupur area gi jurisdiction ni adu da bishnupur gi command makha da lege da budu adu gi matek tu hujik sosanpur gi command makha da lebe na kitang inconvenient oi bagi ba oi koi kuire phangba adu madu duma su koi replace tawraga semtok na ba honari aduna hujik su aina honorable member sing se koi punna hona da ba yaroi punna hona mina ba hoso hona minari loina peace hanjalang na ba situation si normal porang na ba koi ai ngarang han so haje different level da koi committee sem dana khotana the security level the student